Haukiba numit kharani asida Manipurgi singa tainaba mafam kayada kuki militant singna bom yauna nomai kaya katharaktuna maitei khul singda letna landarakle Haukiba me thada yum Yankairom kuki militant singna mai thadokraba kumbi kendragi manung channel laiba Chandon Pokpi haina khangnaba mafam asida ngasi ayuktagi hauduna numit yungba matung phawba kuki militant singna nomai katharakhre hairi Hairiba khun asida lairiba khunja singdagi phangba pawgi matung inadi ngasi ayuk pung 3 kuntra rom taba matamdagi nakal animakta awai akum oina numit yungba matung phawba khut thoknaki hairi khut thoknaba aduda maitei khun ngakpa amagi makhutta nomai baruna panduna sokhi hairi Hiram asida Mami TV ki anchor Amarjit Thokchom amadi khunja amaga phone gi khuthangda wari sanabagi pawdam ama Oja Vishwanath hojiksi karai jaga da leibiri Nasi kubi kendra gi banung channel laiba akhoi tanna bopi na mamang gi me 27 dan kuki lalo kuki kawuna nimai thaji jaga da nasi ay ki pungte tawo tamda ma kontra irang khala yadna ai ga phum da chalo hum tamda haji safan da kuki jingi site gi mulai kar kapak par mar mor kanda tung kya kapak pa hogi ngasi gi je taru makai tayat aga matang gi ai ki agam da gi mana horkuni khun ngakpa singi maikei dagi di khut han khibi yawbra koi na dei dagi su koi lata gi koi khun ngakpa sinna koi dum koi na pogi matung na koi dum kara dum khut han le hai tare tung kya muk adai fawwa kamna ki ngasi gi se maro makai amma bo dan chathagi shok pa pan magi pawri oja kari kai leibi shok pa pan gi paw se ri makki na di mo rong gi ju asok pan yawi na paw kara dum phangba lai do koi gi chu iya amma gumbadi asok pan yawi na armana inglan ko pugi gi paw gi phang so disi yamna serious oibra natragana minor oibra kamai tawri oja serious obi nate macha dum tholaga ko na chatta dum ngami ke hojik pawgi ona di hoja atheng madadi kapna bagi paw si leitreba ko ja adigi matung da di adum mo ro mu control try ado ko ndo gi ju reply pidre okay thagachari oja Vishwanath makha tawa paw mu logjar